Superintendent of Police Imphal West District na August 19 da langkhat khiba warol amagi matungina Imphal West District ki manungda miyam gi punsida akaiba piba yaba loinana ing tapagi phibam da society ki mayokta leiba miyoi kharana sogalakpa yaba gi phibam leirakpana Bharatiya Nagarik Suraksha Sanhita BNSS lisingani kulumdagi section chama ga hompu humdoigi under section ani gi matungina Imphal West District ki mapam pumnamakta Kudaktagi haibadi ngasi ayu pung taretagi makataba order ama tholaktri fawa athingba thamle haina Imphal West District ki District Magistrate TS Kiran Kumar na khujek piduna thadorokiba warol amada khangalagli ngarang thokiba warol asina makha taribadi BNSS lisingani kulumdoi asida piriba power gi makada sahi asigi July amada thokiba athingbagi order adugi makha chatharpa waina ngasi ayu pung tare taba matamdagi hauna District asiki manungda leiba miyoi singna yumgi mapandagi thopi roidabani hairi loinana laibaki law and order da sokpa yaba thabak thorum amata satha biroidabani hairi adumaku athingba asiki marakta tauda yadraba khudam oina hairabada luhong khongdongba asi anaga mari leinaba thabak thorum sing pangthok pigadaba leirabadi mangjaunana mari leinariba district ki Superintendent of Police SP natraga District Magistrate tagi ayaba ma Hana lobby gadabani hari. Housing Manipur tholi beirang asig mari leinana thigatuna khudakta khuju khulai sing supply tawriba sing asi thingbinaba Thadau Students Association TSA General Headquarter Manipurna Thadau Students Organization TSO Myanmar da ngarang chirolama iduna khangan khre ngarang TSA Manipur gi Secretary General na khujek piduna thorakiba chirolama da TSO Myanmar gi President amadi General Secretary ki pungning chingchiladuna Myanmar dagi pusalakiba khuju khulai sing kaya sijinaduna koki miyoi kanglu kharana to khaiba administration haibadi separate administration pigadabani haibagi mingda Manipur da leijariba thadau miyoi furup singi matakta ot panaiba miyad mipun kaya chatharagle masiga loinana Thadau Students Association General Headquarter ki President oriba Michael Lamjathang Haukip ki mayumda ahumlak attack chatharakle haina cherol aduda panki hairiba cherol asigi copy amamamsu Chandel amadi Tengnapal district ki leiriba Thadau INP amadi Thadau Students Association gi President amadi General Secretary singdasu thaduna khangan khre